Lakhipuronline puthokjaba megi tang kuntaru yumsakation numit ki Khomjinba Pao tabirase. Ahanbada maroiba Pao. Assamda night curfew jungi tang manga phauba sangdogankre. Kharani asida metric amasung higher secondary final porikha gi routine lauthoraklagani. Mudutila rape case ki matangda lokhotpam thokpa thabak thorom sing makhatana chathari haina JSC gi coordinator na paudam lagli. Awang nongpok Bharat ki oina ngarang su silchar na khwaidagi saba thengnaki. Bihar da black fungus na mioi taret sikre laina asina naba mi gi masing chani ga marfu taratret sukre. Assam gi mapam da nongmanini asida nonglai nungsit yas ki sahum khara phanglaba yai. Covid na maram oiraga silchar medical college da layengduna leipa mioi taret sire kasar da laichar asina positive oibagi masing nongma gi hengalagli. Amasung Assam da ngarang nauna mioi lising mangaga chatret ka humpu taret Covid ki anoba case thengnakre laichar asina ngarang mioi marifu tarani thoi sikibaga loinana sikibagi apunma masing lising ani chamapan ga tara manga sukre. Haujik mapungoiba Pao tabirase. Assam da night curfew jungi tang manga phauba makhatana sangdokre. Sahar lamdamda numit yungba pung 12 dagi aduga khungangdana nungthilgi pung 2 dagi curfew oiragani. Covid laichar asina khungangi lamdasu lepa laitana sandoroppa thengnabadagi phibam asibu laksin mangamnanaba khungangi lamda night curfew asi hana sandhya gi pung 5 dagi thamlamba adu nungthilgi pung 2 dagi hauragani. Curfew gi matam asi sahar gi lamdamdana numit yungba pung 12 dagi ayuki pung 5 phauba aduga khungangdana nungthilgi pung 2 dagi ayuki pung 5 phauba oiragani. Chana pathabasi lagliba jungi 5 phauba makhatana chatharagani hairi. Wafam asi ngarang Mukhyamantri Dr. Himanta Biswa Sarmana Sri Rampur da Covid ka mari leinaba mifam amada phongdokhibani. Masiga loinana rajya amadagi rajya amada chathok chasingi athingba asisu lagliba jungi tang 5 phauba athingba leikigani. Lagliba numit 3-9 ni asida Assam da laichar asigi pibam phagalakpa yana leire hainasu Mukhyamantri na phongdokhi. Hiram asiga mari leinana Assam State Disaster Management Authority gi maigei dagi cherol ama thokre. Cherol asigi matungina khungangi mafam singi oinadi dukan amasung kaithel sing nungthilgi pung amada thonglon na ba hairi. Kharani asigi manungda metric higher secondary amasung CBSE gi final porikha gi routine lauthoklagani haina Mahima Singhi Mantri Ranus Peguna Phongdokre. Athuba matamda porikha gi matam lauthoklagani hairaduna CBSE gi class 10 gi porikha cancel oirabasu Assam gi oinadi metric porikha cancel oiroi porikha thagani. Assam da metric amasung higher secondary porikha animak Covid ki phibam asina hek pharakpaga porikha gi matam lauthoklagani haina Mahima Singhi Mantri na makhatana phongdokhe. Nakalamaromda All Assam Students Union ASU nangarang guardian amasung ozagi group amaga hiramasigi matangda Guwahati gi Vivekananda Kendra da mipamama pangthokre. Mipamaduda ASU gi General Secretary Shankar Jyoti Barua na hai porikha gi matang asida subject kaya thagani amasung karama matamda porikha oigadabano haibadu sebana lauthoraklagani. Aikhoidasu mark amasung subject likthanaba suggestion kaya lagi khudingmak asi yenglaga asuna lagliba megi tang 19 da makhoigi oiba wafam sing sebada lankhatkani haiki. Rukma Gohai Baruana Assam Higher Secondary Education Council के chairman oiragani. Lakhimpur Postgraduate Training College के principal Sri Rukma Gohai Barua Pharmacy Lagliba Jungi Tang Anidagi Puraduna Hojik oiriba chairman Sri Dayanand Borgohai की mahut silagani. Mudutila rape case की matang da lokhotpam thokpa thabak thoram sing makhatana chathari haina JSC की coordinator na paudam lagde. Thodogasi की matang da mamang da magistrate na Silchar Court da nupi adugi statement kaya laukrabagi matungda Kasar SP office Silchar na nahan victim asiga unaduna makhatana akupa wahang pawang kaya chathakre loinana department ki oiba mathau taba thodang kaya su makhatana pangthoknanaba sem sari haina Justice Demand Committee for Madhutila Rape Victim haina mingthonba Joint Action Committee asigi coordinator Mutum Kunadhonna paudam lagli. Panba yai thodok asigi matangda achumba wail chathaduna matik chaba chairak pihanaba hokiba megi tang 13 da World Meitei Convention amasung Barak Tampak ki tongan ba CSO singna pullaga Justice Demand Committee for Madhutila Rape Victim haina mingthonba JSCSC semkibani.
Awang nokpok Bharat ki oina ngarang su silchar na khwaidagi hena saba thenglaki. Silchar da ngarang sabagi chang centigrade degree 39 oiki haina Regional Weather Forecasting Center Guwahati ki pau amana hairi. Panbayai megitang kunmari ningthaukaban numitasu silchar da sabagi chang centigrade degree 38.3 oiki bagalunana awang Bharat ki rajya singi manungda khwaidagi saba mafam oiki. Ngasi mapung phaba thagi grahan supermoon amasung blood moon uba phanglagani. Bharat ki matamda ngasi nungthil pung 2:13 tagi numidangi pung 3:18 phaba grahan oigani haina National Aeronautics and Space Administration NASA na phongdogli. Mapung phaba grahan ki matamna nungthil gi pung 3:38 tagi pung 3:59 phawbani. Chahi asigi oina ngasigi ahanba grahan asida Thana magi orbita Prithibigi manak naksin na layduna grahana si oibana thagi mamai khara hena pakna supermoon uba phangani. Aduga grahan gi matamda Prithibina thabu khanjillabasu pungmammamna ubagi mahutta thagi machu ngangna ugani hairi. Aduna ngasigi mapung phaba thagi grahan asibu red moon natraga blood moon haina su kauri. Thagi grahan asigi loramdai gi matamda saruk khara Bharat ki awang nongpok ki mafam sing West Bengal amasung Andaman Nicobar ithattagi su ugani hairi. Bihar da black fungus na miyoi taret sikre laina asina naba mi gi masing 243 sukre. Kendra na rajya aduda antifungal injection amphotericin pikre. Laibak asida handak mucormycosis ki case asina hengalagliba asigi yengduna rajya khudingmakta cheksel thorang lokhatnaba su khangankre. Mucormycosis natraga black fungus haina khangnaba laina asi mucormycete koba kokphai kanglup amana thoganmani. Nonglei nungsit yas ka mari lainana laibak asida red alert lauthokre. Assam da su SDRF ki maigeidagi jila khudingmakta mikup nahom singna lainana bakhangankre. Nonglei nungsit asina maram oiraga Assam gi mafam-mafamda nongmanini asigi manungda sahum khara phanglaba yai aduga akhak arauga loinana ngasi amasung hayeng nong kanna churaba yai. Barak Tampak ki oina Karimganj jila dana hena nonglei nungsit asigi sahum phanglaba yai hairaduna NDRF amasung SDRF ki miut singda chekselwa pikre. Panba yai ya saina mingthonba nonglei nungsit asina Orissa amasung West Bengal ki samudra torban tamna pungda kilometer 185 dagina 135 phawbagi changda ngasi numit yungba matungda thunglagani hairi. Jiribam district ta leiriba mahiroi loop mari amsu MSF desam amadi KSA na semkiba COVID-19 task force ki convener A Rajiv Mitei na luchingba team amana ngarang Jiribam Harinagar da leiba COVID care center da chatuna zanana bacheng amadi ising na chingba mateng pangkhre. COVID na maram oiraga Silchar Medical College ta layeng duna leipa mioi taret sire kasar da laichar asina positive oiba nongmagi hengalakli. Silchar Medical College layeng sangdagi ngarang leibak pokpa numidang wairam pung 5 da thokiba COVID ki update matungina haukiba pung 12 da layeng sangasida COVID na maram oiraga mioi taret sikre. Laichar asina layeng duna leiba active case ki masingna 293 ni masigi manungda 39 na ICU da 19 na ventilator da aduga mioi 139 na oxygen support ta leiri haina layeng sangasi ki vice principal Dr. Bhaskar Gupta na phongdoragli. आज বিকাল 5টার সময় শিলচর মেডিকেল কলেজে 296 জন পেশেন্ট অ্যাক্টিভ অবস্থায় আছেন, 88 জন আইসিইউতে আছেন এবং 208 জন পেশেন্ট কোভিড ওয়ার্ডে আছেন, 23 জন পেশেন্ট ভেন্টিলেটর সাপোর্টে আছেন এবং 162 জন পেশেন্ট অক্সিজেন সাপোর্টে আছেন। গত 24 ঘন্টায় 53 জন পেশেন্ট শিলচর মেডিকেল কলেজে কোভিড নিয়ে ভর্তি হয়েছেন এবং 32 জন পেশেন্ট ডিসচার্জ হয়ে গেছেন। গত 24 ঘন্টায় 34 জন পেশেন্ট হোম আইসোলেশন নিয়েছেন। র্যাপিড অ্যান্টিজেন টেস্ট গত 24 ঘন্টায় 44টি স্যাম্পল পজিটিভ এসছে এবং RT-PCR 30টি স্যাম্পল পজিটিভ এসছে। কোভিড নিয়ে গত 24 ঘন্টায় শিলচর মেডিকেল কলেজে 7 জন পেশেন্টের মৃত্যু হয়েছে। Assam dangarang mioi lising mangaga chatret ka humbutaret ki masada COVID positive oiba thenglaki. Waphamasi Assam haksel loisang ki COVID-19 gi media bulletin da phongdorakibani. Laichet asina laikan aduna lairamba mioi lising mariga chatret ka marifu humdoi phaduna hospital thadokre. Pharakpagi chang sada marifu mari dasamik nipan mari oiri. Positive oibagi chang chada manga dasamik amataruk tagi hantharakla ka ngarang manga dasamik soino mari oirare.
पॉजिटिव ओइकिबसिंगी मनुंगदा कामरूप मेट्रो दगी मियोय चट्रुका कुनमरी करिंगबन जिला दगी मियोय चामगा तरा हाइलाकांदी जिला दगी सु मियोय चामगा तरा अदुगा कासार जिला दगी मियोय चंगागा कुनिपान यावरी राज्य सिदा लाइचर असिना पॉजिटिव ओइबगी अपुनबा मसिंग लाख अहुमगा लिसिंग मरिफु माथोय चामगा हुंबुतरा माथोय सुख्रे लायेंग चथदुना लेरिबा एक्टिव केस की मसिंगना लिसिंग यांखै हुमदोय चंगागा निफु माथोयनी आसाम दंगरांग नौना मियोय मरिफु तरा निथोय लाइचर असिना सिकिबगा लोइनना सिकिबगी अपुनबा मसिंग लिसिंग अनिगा चमापनगा तरा मंगा सुख्रे नाकल अमरोमदा कासार जिला की लखीपुर सब डिवीजन की नंगरांग अपुनबा मियोय चनिपानगा सुबना तरुकता रैपिड एंटीजन टेस्ट पांगथोकिबगी मनुंगदा मियोय यांखै तरेट पॉजिटिव ओइबा थेंगनकी मसिगी मनुंगदा बोआली चिंगजुर सब सेंटर ना ख्वाइदगी यामना मियोय तरा हुमदोय पॉजिटिव ओइबा थेंगनकी मणिपुरदा हौकिबा पुंग कुनमरीदा यामख्रबा मियोय चनिपानगा कुनमरीगी मसादा ngarang COVID-19 positive oiba thengnakre apunba positive oikibagi masingna lising nifu manga chambriga yankhai mathoini miyoi chambriga humpunipa na phaduna yumda hankibaga loinana phaduna hankraba migi apunba masing lising kunthratret chamapan ga nifu tarugni pharakpagi chang chada marifu humdoi dasimik mari nipan oiri layeng chathaduna leiriba active case ki masingna लिसिंग तरुक चट्रेट का मरफु मंगानी मणिपुर दंगरांग लाइचर असिना मियोय तरा मंगा सिकिबगा लोइनना लाइचर असिना सिकिबगी अपुनबा मसिंग चट्रेट का कुन सुख्रे भारत के हक्सेल अमसुंग याइफा युम्बा लोइसंगी पाव मतुंगिना हौकिबा पुंग कुनमरीदा लाइबाक असिदा लाइचर असिना सिकिबगी मसिंग ngarang लिसिंग अहुम चंगागा तरा माथोय ओइखि आरोइबदा मरोइबा पाव अमुखन्ना आसाम दा नाइट कर्फ्यू जुनगी तांग मंगा फावबा सांगदोगनख्रे खरानी असिदा मैट्रिक अमसुंग हायर सेकेंडरी फाइनल परीक्षा की रूटीन लौथोरकलगनी मुदुटिला रेप केस की मतंगदा लौखटपम थोकपा थबक थौरम सिंह मखाताना चथरी हाइना जेएससी की कोऑर्डिनेटर ना पाउदम लगली अवांग नोंगपोक भारत की ओइना ngarangsu सिलचर ना ख्वाइदगी साबा थेंगनकी बिहार दा ब्लैक फंगस ना मियोय तरेट सिख्रे लाइना असिना नाबा मिगी मसिंग चनीगा मरफु तरा तरेट सुख्रे आसाम की मफम मफमदा नोंगमनिनी असिदा नोंगलै नुंगसित यास की सहुम खरा फंगलबा याय कोविड ना मरम ओइरगा सिलचर मेडिकल कॉलेज दा लायेंगदुना लेपा मियोय तरेट सिरे कासारदा लाइचर असिना पॉजिटिव ओइबगी मसिंग नोंगमा नोंगमगी हेंगलगले अमसुंग आसाम दंगरांग नौना मियोय लिसिंग मंगागा चट्रेट का हुमपु तरेट कोविड के अनोबा केस थेंगनख्रे लाइचर असिना ngarang मियोय मरफु तरा निथोय सिकिबगा लोइनना सिकिबगी अपुनबा मसिंग लिसिंग अनि चमापन गा तरा मंगा सुख्रे लखीपुर ऑनलाइन यूट्यूब चैनल की खोमजिनबा पाव संदोकजबा नसिगी ओइनदी मतंग असिदा लोइजरे।